ꯏꯆꯦ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ? ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯅꯣ? ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯅꯤꯡꯉꯦ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩ ꯈꯪꯗꯦ꯫ ꯍꯟꯗ꯭ꯔꯕꯗꯤ ꯍꯜꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯩ? ꯑꯩꯈꯣꯏ ꯀꯅꯥꯗ ꯆꯪꯖꯐꯝ ꯂꯧꯒꯅꯤ? ꯑꯩꯗꯤ ꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯅꯪ ꯀꯞꯒꯅꯣ꯫ ꯑꯩꯈꯣꯏ ꯊꯃꯣꯏ ꯄꯤꯛꯁꯤꯟꯈ꯭ꯔꯅꯤ꯫ ꯑꯩꯗꯤ ꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯏꯆꯦ, ꯅꯪꯅ ꯍꯟꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯉꯥꯏꯈꯣ, ꯃꯇꯝ ꯈꯔ ꯈꯥꯡꯈꯤꯁꯦ꯫ ꯏꯆꯦ, ꯃꯇꯝ ꯈꯔ ꯈꯥꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯩꯃꯥ, ꯀꯩꯅꯣ ꯑꯃꯨꯛꯁꯨ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤꯅ? ꯉꯥꯏꯈꯣ, ꯅꯣꯏꯕꯨ ꯑꯩꯒꯤꯁꯤꯗ ꯂꯩꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯅ ꯍꯥꯏꯕꯗ ꯏꯜꯂꯨ. ꯅꯣꯏꯒꯤ ꯀꯔꯤꯁꯨ ꯋꯥꯠꯂꯣꯏ. ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ. ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ. ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒꯕꯨ ꯁꯨꯝ ꯋꯥꯗꯅ ꯂꯩꯒꯗ꯭ꯔꯣ? ꯁꯦꯠꯇꯅ ꯆꯥꯒꯗꯕꯅꯤ. ꯄꯪꯒꯅꯣ, ꯁꯤꯡꯉꯣ ꯍꯥꯏꯔꯤꯁꯤꯅꯤ. ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯒꯅꯦ, ꯁꯤꯟꯐꯝ ꯑꯃ ꯀꯣꯛ ꯍꯣꯡꯕ ꯌꯥꯏ. ꯌꯥꯔꯤꯉꯩꯗ ꯇꯥꯜꯍꯧꯒꯗꯧꯅꯤ ꯀꯩꯅꯣ. ꯋꯥꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯐꯪꯕ ꯁꯨꯗꯩ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕꯅ ꯐꯠꯇ꯭ꯔꯣ? ꯏꯆꯦ, ꯅꯪꯅ ꯍꯟꯗ꯭ꯔꯁꯨ ꯑꯩꯗꯤ ꯆꯠꯂꯅꯤ꯫ Masih kuasa. Masih. Saya tamu sih. Masih. Tamu sih, kasih kuanin tamu. Ngan kuah belum tamu sih. Kuah itu masih kuah. Masih kuah sih masih ngan kuah tuh. Oh. ꯍꯩꯃꯥ, ꯌꯧꯕꯤꯔꯛꯑꯦꯗꯅ. ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯀꯧ ꯉꯥꯡꯕꯒ ꯑꯃꯠꯇ ꯈꯨꯝ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯀꯩꯗꯧꯔꯒꯦ ꯏꯕꯣ? ꯀꯔꯤꯁꯨ ꯇꯧꯗꯦ. ꯏꯕꯦꯝꯃ, ꯅꯪꯒꯤ ꯆꯥꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯍꯣꯏ, ꯑꯟꯇꯤ. ꯅꯪ ꯀꯀꯥꯁꯦ ꯆꯥ ꯁꯥꯕ ꯑꯝꯇ ꯄꯤꯊꯛꯁꯤ. ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ? ꯑꯩ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯪꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯅꯠꯇꯦ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ? ꯃꯉꯣꯟꯗ ꯀꯔꯤ ꯀꯥꯏꯈ꯭ꯔꯒꯦ ꯑꯩꯅ? ꯅꯨꯄꯤ ꯃꯆꯥꯁꯦ ꯌꯨꯝꯗ ꯂꯩꯕ ꯑꯉꯥꯡꯅꯤ, ꯅꯆꯥꯒꯨꯝꯕꯅꯦ. ꯑꯉꯥꯡꯁꯤ ꯇꯥꯛꯀꯤꯅꯤꯅꯦ. ꯇꯥꯅꯤꯡꯉꯒ ꯇꯥꯁꯅꯨ. ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯀꯔꯤ ꯋꯥꯈꯜꯅꯣ? ꯑꯩ ꯁꯥꯎꯔꯛꯀꯅꯤ. ꯑꯩ ꯂꯣꯏꯅ ꯅꯣꯏ ꯈꯪꯕꯖꯥꯠꯅꯤ. ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯟ ꯄꯤꯛꯄ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ. ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯈꯪꯉꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣꯗꯅ. ꯍꯥꯏꯔꯣꯕ. ꯈꯪꯉꯗꯤ ꯀꯔꯤꯅോ ꯍꯥꯏꯔꯣꯗꯅ. ꯑꯉꯥꯡ ꯑꯁꯤꯗ ꯅꯪꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯗꯨ ꯀꯔꯤꯅꯣ? ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯦ? ꯃꯗꯨ ꯇꯧꯅꯨꯀꯣ. ꯇꯧꯒꯅꯨ, ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯦ. ꯃꯗꯨ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯇꯧꯒꯅꯨ.
ꯃꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯌꯦꯡꯉꯣꯏ ꯀꯔꯤ ꯍꯥꯏꯒꯦ ꯑꯟꯇꯤ ꯌꯦꯡꯉꯣꯏ ꯑꯟꯇꯤ ꯋꯥ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯑꯟꯇꯤ ꯋꯥ ꯍꯥꯏꯒꯦ ꯅꯪꯁꯦ ꯑꯟꯇꯤꯅꯅꯦ ꯌꯨꯝ ꯑꯁꯤꯗ ꯏꯆꯥ ꯁꯛꯇꯨꯅꯅꯦ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥꯏ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯣ ꯅꯪ ꯀꯀꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯌꯥꯝꯅ ꯇꯧꯔꯦ ꯅꯪ ꯋꯥꯗꯤ ꯋꯥꯔꯧꯒꯅꯨ ꯑꯟꯇꯤꯕꯨꯁꯨ ꯁꯥꯎꯒꯅꯨ ꯅꯪꯒꯤꯅꯦ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉꯒ ꯅꯪ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯣ ꯀꯣ ꯅꯪ ꯍꯌꯦꯡꯃꯛ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯣ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯥꯐꯒꯅꯤ ꯃꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯅꯪ ꯄꯣꯊꯥꯖꯔꯦ